Ngashi Nungdang wairam phongkiba tuan Manipuri sifongsingdagi amasung thokiba thawdo wathoksingdagi Maruoiba pausang khongatjaraga Manipur top channel gi maikeidagi ma'amna thamjagi anbada ngasi Manipur gi COVID-19 update ma'amda share tawjaramge Government of Manipur COVID-19 kamal control room dagi thadurakpa press release number 416 sitang kungani pan tha taru English ngani kunga matoi ngasi Nungdang wairam gi pung manga phoki oiba update ta Haukiba pung kunga maris na Manipur miyoi samriga kuntraga nitoy general population nagi nauna COVID-19 positive oiba thengnare hairiba samriga kuntraga nitoy SMiyoi saniga kuntraga mathoy amana nupani saniga supnagi amana nupini Makoi singsi Imphal East dagi marfuga humdoi Imphal West dagi sama Thawal dagi marfuga manga Bisnupur dagi nifuga mapan Kaksing dagi kungani toy Ukhul dagi ani Chusampur dagi nifuga mari Sandel dagi mari Senapati dagi mari Tamenglong dagi nipan Tengnawpal dagi ani amasum Kangpokpi dagi kunga mapane aduga makhoi ge lokhat phamtokpa section thorang khudimu lokhat kre hain supale haukiba pung kunga mari asida di state level COVID-19 death audit committee gi report amagi matungina miyoi taruk COVID-19 laikhitre hairiba miyoi singsi Imphal East dagi ani Kaksing dagi ama Kangpokpi dagi ama Chusampur dagi ani ne aduga makhoi singsi Jenims ta ani Sija hospital ama Babina da ama amasum DH Chusampur dagi ani na mathangsina hospital singsta laikhitabani aduga apun boina COVID-19 na Manipur da miyoi lising amaga sam kuntra laikhidre amasung ngasi miyoi satruka supnagi nipan COVID-19 nagi naba pharaktuna research tawkre sohari aduga state si goiriba hauji naduna lairiba miyoi masingsi supnatagi miyoi lising mangaga satruka nifuga nithuga ta ngasilakle aduga recovery rate sina 90.10% lai hen supale aduga haukiba pung kunga mari isita apunba D type oxygen cylinder lising amaga samriga nifuga taruk amasum B type oxygen cylinder samriga nifuga manga khena bi health facility Manipur fongan kreso hari aduga latest information amagi matungina apunba vaccinated tawkiba miyoi masingsi lakh manga ga lising kuntraga mariga supnagi samaga ohum sure atopa pawa mana COVID-19 ga athingba komthokpa natragana hena kanchin bahaibudu review meeting pangthoklaba matung lepkani CM COVID-19 gi oina haujik lengang na thamliba athingba si komthokpa natragana hena kanchin bahaibudu hayeng review meeting ama pangthoklaba matung lakliba July gi ahoba sayol anauba order ama thoklagani haina Chief Minister Nungdang Beren Singana phungdokre ngasi hangang kendra gi manungsan Imphal East ki Chief Medical Officer gi makhada kendra asida leiriba local club singa khusam naraga pangthokpa mass vaccination drive ki thoramda saru yaraduna CM na wafam asi phungdokhibani Chief Minister na makha taraduna COVID vaccination certificate paiba miyoi sing posi leiba yonba yabagi ayaba pidabagi matangda lenga asna kupna khanari tha asigi tang kunthra phawba curfew leibana matung tarakpada tholakadaba lenga ki order da field mathau tarib doctor health worker amade expert singa tanaraga hayeng pangthokadaba review meeting asida decision ama lawgani so haidi amaromdana nongpok thong semga sagatpaki thabak sai asigi October phawgi manungda loisingani ipa ipugi khungul liba haibisi masa masu oiba ekhoigi tangai fadraba ithawni Chief Minister Manipur lenga na kangla gi nongpok thong semjin sajinbagi thabak haujik paikhatliba asingasi Chief Minister en berena lusingduna mari lainaba minister sing official sing yauna haktheng nanu yengsinkhre nongpok thong semgatpaga thaba asi satliba sahisi gi October phawgi manungna loisinana bo honagani aikhogi ipa ipu singi khungul li baibisi masa masu eba aikhogi tangai fadana tawdaba yadraba ithau amani haina Chief Minister na phungdokhi haidi Maruoiba paukhra CM gi war on drug fagi tahanduna police officer kharana BDF singbu neklaga Galantary award tanana bohonare eso Manipur gi Chief Minister en berena Manipur lairiba BDF lising taraga supnagi yangkhai gi phibam phagatnaba yamna kana honaringi ser asida war on drug fagi tahanduna police officer kharana BDF singbu neklaga Galantary award phangna bohonare haina Imphal West District BDF Welfare Association hairi Association asigi president oibadana all Manipur BDF Welfare Association Central Committee gi secretary organization kam Iswak person su oiriba AMD Rias Khana press ta thadorakpa sirol asina hairibadi haukiba June 13 ki ayuk pung 3 minute kun matamda Imphal West District ki manungsana Wangoi Police Station gi ASI thangjam Jibon Singhana lusingba BDF personnel ahum amasung Police Constable ani yawba team asina mayai lambi gi saruk am oiriba hyang thangda asat awok sek tawbada Chandranadi Lomdagi Thorak pa Angova Masugi Santro car registration number MN04P02
69 asi sek tawbagi thabak sathaki haidi gari asi thorok liba hizam Nandakumar sai kuntra apokpa hais heramani singa Thaubal athukpa mayai lekai asina thorok liba car adugi manungda BDF personal amana thibuhum gi thabak sathabada plastic packets tarada kani kg 7.805 yoramba thengna khi loinana hak thengnana kani purak liba Nandakumar phaki matamadu farab Nandakumar na fariba BDF personal adugi account number piu lupa lakh manga hapselaki aibu thadok piu Haijarami. Adobo BDF aduna Chief Minister N Birena sangsilagliba war on drug pu sagot poina paisa pamde khunaya sibu manghan drug maru fangna manghan gani haibigi pandamda Commander Zibonda kaniga kona na pharba miedu sinaki hari Serulasin hai pharba miedu wangoi police station purakhi amasum Adobo pressing mamang na pharba mioi amadi mangondagi phanglaba kani sing yauna photo kapada BDF yawbu yaroi nakhoidi GD General Diary sanba yaroi haina BDF personnel sing tantorakhi maduna BDF personnel singbu tantorakhi ba adu laibak thibani kani phabagi thaudo du da karisu yawdaba police officer kharana credit launaba BDF singbu kariyemnaba kaya utkhi khudakta association gi kuthangda Council officer singda line launaraba matungda amuk hana kaniga kona na pharaba mioi aduga BDF personnel singa yawba photo kapki adubo media ra thadorpa matamda di BDF personnel sing yawduna atopa police personnel sing kharga loinana kapa photo oina media ra thadoraki loinana kani phabagi thaudo aduda BDF personnel singa lawkiba thaudang adu karimata Pankhidi Haidi Matawasumna police officer Karagi Lanai Senda Lambi Oina Buhotna Badanatana BDF personnel sing Neklaga Gelentari Awatan Bigi Tawung Ama Satarli Basikutak Lepio Police station sing the Sai Ahungi Mamang officer Amana BDF Amabu Yamna Tamtina Pukibagi Watokta suspend of Gibusu later Bani Haidi Serula Sinaya Sigumlava Tawung si Handak Han Manati Mamang BDF Singna Blood donation taururaga police na mana launaba pauksi da yam hablak pagaloina duty da commander na aran bathabak tauraga BDF ta maran thangjin bagi police officer kya thabak ki suspend tawkiba lairabasu uniform amada sa manaba duty taminari bisingda oiza oitha kharagi mingda police officer kharana BDF pu lana sijinaraga promotion phangna bo khona basi akiba pokle maramaduna hiramasida mari leina bisingna pungkun ga mari gi manungda action lawina bas minister DGP amasung Council SP Singda Asengba Thaudoki Langna Langjin photo amadi video record yauna submit tawrogani karigumba piriba matamasigi manungde action lawdrabadi senariba police officer adugi mathakta law court se tharagani sohaidi tentangna mu pawng tang hapsaramge covid vaccine kapagi certificate pairabasing karamba matamdagi dukan hangadagi haibudo hayeng khanaragani CM ngase yuk minister en birena mahaki kendra gi oidiba hangangi tongan mafamani da covid vaccine kapagi thabak sathariba sing adu koina satuna yengsinkhre se minister ahan boina luang sangba makhalekai community hall covid vaccine kapagi thabak sathariba do hakthingna yengsinkhi masigi matungda laifam khunau gram panchayat ki manung sanna Mitong Lampakta COVID vaccine kapagi thabak sathariba do yengsinkhi Chief Minister na phungdokibada COVID ki vaccine certificate pai bising karamba matamdagi dukan hangadagi haibagi hayeng review meeting phamduna khanaragani June 30 phawba curfew lairibasigi matungda kari tawgadagi haibudusu hayengi miphamda khanagani haina su phungdorakhi Atopa paw mana Manipur police ki oina matik chaba train ama phawba thamba ngamdribasi angakpa oinare Manipur gi tongan pa mafamda gari accident lambi thong ningkhai badagi yum tek badagi miyoi kya nan sinduna leikidabagi thaudok thokpa matamda khudakta singkhatpagi thabakta sijinagadaba matik chaba train ama phawba Manipur Police Department gi oina thamba ngamdribasi khwaidagi angakpa oire ngarang Imphal gi wahengbam leikaida leipak phuraga tipper gari amana Activa tongduna lakpa matai manau nan chinduna leikhibada Manipur Police ki amadi transport department gi oina matam ga sunaba train ama phawb leitabadagi awa boina ki JCB sizinaduna gari adu singkhatlaga saptuna lairiba matai manau adu yamna wana lauthoklaga police na hospital pubagi thabak satakhi maduna khudak ki asigumlaba thaudo si tholakpa matamda miyoibagi punsi kannabagi damak laingakna Manipur Police Department amadi transport department gi oina matam ga sunaraba train thampham thoi haina praja section kya dagi phungdoknarakle atopa pawamna tractor na nanbada driver sire
Ngasi ayuk pung tararom tarakpa matamna Thawal district ki manungsana Wangbal Canal gi nakal da leiba Wangbal lakonda laukhoi ba tractor ama khanghautana longbadagi tractor aduna nanbadagi driver laikhidreba driver adugi maming Ningthauzam Bizen singa sai nifuga manga apapa laikhidreba Ningthauzam Joikawi khangabok maisnam lekaidagi ni laibak thiba thawdo asi tractor asina laukhoi thabak satharingai canal gi lairai mapan nakna खोइना होटनाबदा खंगौदना लोंग थरकपदगी ट्रैक्टर अदुना ननसिनबदगी ड्राइवर अदु लैखिदबनि हाइदि टेंतंगना अतोपा पाव खरना नपसा अमसुम PMJKAY गी सेंग येनथोकपदा केंद्र हुमफु MLA अमदि मिनिस्टर सिंगना वाथोक ओहेनबिगनो MPP बर लेंगाना मणिपुर प्रजा सिंगी दमकता पिरकपा नपसा अमसुम PMJKAY गी सिंग COVID-19 अहानबा अमसुम अनिसुबा वेफना मियोय लिसिंग अमगा सामगा कुनगो हुमदोय सिख्रबसु नोमदा सरा तांजरगा हिंजरीबा लायरबा इमुं कयादी ngasi kari sari hayeng kari sagani haiduna kham thengna warba matamasida lamdamasigi minister sing MLA sing lengaki karmasari sing amasum seng agent singna praja amagi phangpham thokpa seng suna phangandaba haibisu thamoi sengna miyamgi thapak tawba watpadagini अतोप पाव मना कोविड की थर्ड वेव तगी मियाम कन्ननब लेंगाना कोविड खक्तगी हॉस्पिटल लिंखटपियु CLK मणिपुर COVID-19 लाइसत की फिबम असे यामना नुंगांगै ओइदि भारत की अवांग नोंपोक स्टेट सिंगी मनुंग आसाम की हेक मथंग मणिपुर कोविड मसिंग यामना नाबा अनिसुब स्टेट ओइदि मियोय लाख 13 रोम खक्तंग लेब मणिपुर नोंमुद मियोय संवारोम कोविड पॉजिटिव ओइदि मियोय 10 दगी कुन फावबु सिरि कोविड की अनाबा किया लयेंगफम लेतबदगी अवाबा मयुकनरि हॉस्पिटल यौरक्लबसु फमुंग फंगदुना लैमाइदा फक थादुना हिबली ऑक्सीजन अमदि हिदाक चांग नायना फंगदब अमसुम डॉक्टरना निंगथीजना लयेंगबिदि हाइबगी वकत किया लैरि सैरासिदा कोविड की थर्ड वेव की सैथेंग लाकनी हाइबगी मिपाइबा मियामदा लैरे मदुना कोविड की थर्ड वेव तगी मियामगी पुंसी कन्ननब लैंगाना कोविड खक्तगी ओइबो हॉस्पिटल अमा लिंखटपियु हाइना सनुरा लमजिंगलेन कंगलैपाक CLK ना हाइरि यामनमक नुंगाइबा पाव अमा हाइरगदि CM ना मणिपुर की टोक्यो ओलंपिक्स की केस रिवार्ड लाउथोखरे KDS नसु थाउजाल पिरकली टोक्यो दा पांथोकदोरिबा ओलंपिक की मंगोइनना मणिपुर लैंगाकना मणिपुर दगी सरुक यारिबसिंगना ओलंपिक असिदा मेडल फंगलकपसिंगदा सेनगी मना पिगनी हाइना चीफ मिनिस्टर लाउथोखरे चीफ मिनिस्टर एन बिरेन लाउथोखिबदुदा गोल्ड मेडल फंगबदा लुपा करोड़ 1.2 सिल्वर मेडल फंगबदा लुपा करोड़ 1 अदुगा ब्रोंज मेडल फंगबदा लुपा लाख 135 गी सनफम स्टेट लेंगाना पिगनी ngasi चीफ मिनिस्टर की सेक्रेटरी ता पांथोकपा सिंग लेमलबा इंडियन ओलंपिक की कंटिजेंट्स ता पुनिंग थौगतपा सेल्फी पॉइंट की थोरमदा लाउथोखिबनी अतेनमा पाव खरा IM ना NIS अनि द सेल खाइबा लेपत्रिब मखै फ्रेमवर्क एग्रीमेंट लोसिनबा यारोय कमिटी मणिपुर की लाइफलाइन ओरिबा नेशनल हाईवे नंबर 37 अमसुम 39 दा भारत लेंगाका शांति की ओरी सन्नरिबा NSN IM की केडर सिंगना मियामदगी तंगाई फद्रबा पोलम क्या पुशिलकलिबा ट्रक ड्राइवर सिंगदगी नमदुना सेल लौबुदा नतना पुरकलिबा पोलम सिंग येंगलगा तोंगान तोंगान टेक्स लौदुना लाकलिबसि कुइरबा मतमदगिनी हाइबसि मणिपुर लेंगा की होम डिपार्टमेंट दनतना भारत लेंगा की इंटेलिजेंस एजेंसी सिंगना खंगनरब वाफम ओइरबसु मरि लेनबा अथॉरिटी सिंगना आइन की वांगबदा सेल लौरिबसिंग फादुना सेराक पिनबा होनद्रिबसि मणिपुर स्टेट कमिटी ऑल इंडिया ट्रेड यूनियन कांग्रेस ना अकन मोंगदा निंदासु तोरकली लोशिलक पॉइंट अतोपा अतेन पाव मनमु थुगाइरमले जॉइंट फॉरेस्ट मैनेजमेंट कमिटी इरोइसेमना डिविजनल फॉरेस्ट ऑफिसर सेंट्रल सर्कल फॉरेस्ट डिपार्टमेंट गवर्नमेंट ऑफ मणिपुर की मियंग मखादा इरोइसेमबा सिंजिनदगी लंगोल सिंगसांग फावबगी मरक्ता सेमबा साइन बोर्ड पब्लिक सेटना सिंबसिंग एंटी सोशल ओइबा मियोय खरना थुगाइ बिरमले असिगुमलबा एंटी सोशल ओइबा थबक सिंग असि तौबिगनो हाय जॉइंट फॉरेस्ट मैनेजमेंट कमिटी ना फोंदोरपगा लोइनना करिगुम नुंगाइतबा क्या लेरबसु फमिनरगा ताननबा थोंलाउना हांगली हाइनसु फोंदोरकली दुमिया हुस्कुनदी मतंग सलुसिनजरगे पाथोक्सखिबदा सोइखिबलान खिबियार संगखबिगनी अनबु इपाउसिंग अपडेट पिजरके ngamiनसि हाइनसु थमजरेन थैंक यू